ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯅꯣꯜꯂꯨꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯟꯇꯣꯔꯛꯇꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯗꯦꯡꯒꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯅꯕ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯦꯡꯒꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯖꯔꯤꯕꯁꯤ ꯅꯦꯁꯅꯦꯜ ꯚꯦꯛꯇꯔ ꯕꯣꯔꯟ ꯗꯤꯖꯤꯁ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯅ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯦꯂꯦꯔꯤꯌꯥ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯗꯦꯡꯒꯤ ꯆꯤꯀꯟꯒꯨꯅꯤꯌꯥ ꯀꯥꯂꯥ ꯑꯖꯥꯔ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯗꯤꯖꯤꯖꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕꯁꯤ ꯃꯦꯂꯦꯔꯤꯌꯥꯒ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁꯀ ꯗꯦꯡꯒꯤꯒ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤ ꯑꯣꯏꯕ ꯃꯦꯂꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯈ꯭ꯔꯦ ꯃꯦꯂꯦꯔꯤꯌꯥꯁꯤꯗꯤ ꯏꯂꯤꯃꯤꯅꯦꯁꯟꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯑꯣꯏꯕꯅꯤꯅ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯊꯪꯗ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯊꯣꯛꯄ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯟꯁꯤꯗ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯊꯦꯡꯅꯔꯤꯕ ꯑꯅꯥꯕꯁꯤ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯅ ꯁꯟꯗꯣꯛꯄꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯖꯨꯂꯥꯏꯗꯒꯤꯅ ꯅꯕꯦꯝꯕꯔ ꯐꯥꯎꯁꯤ ꯗꯦꯡꯒꯤ ꯁꯟꯗꯣꯛꯄꯒꯤ ꯌꯥꯝꯅ ꯆꯥꯅꯕ ꯁꯤꯖꯟ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯗꯦꯡꯒꯤꯁꯤ ꯌꯥꯝ ꯊꯣꯛꯄ ꯑꯗꯨꯅ ꯖꯨꯂꯥꯏꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯥꯒꯁꯀꯤ ꯊꯥ ꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯑꯁꯤ ꯇꯞꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯦꯡꯒꯤꯁꯤ ꯀꯔꯝꯃꯥꯏꯅ ꯀꯔꯤꯒꯤꯅꯣ ꯗꯦꯡꯒꯤ ꯁꯟꯗꯣꯔꯛꯏꯁꯤ ꯗꯦꯡꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅೋ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯔꯕꯗ ꯗꯦꯡꯒꯤꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯁꯟꯗꯣꯛꯄꯁꯤ मागी लैनाना अयाम्ब थेंगनबसि अर्बानदना अयाम्ब ओइबा अर्बानसि करिगिनो हारगदि मी याम चिनबा अदुगा अखोइना कंस्ट्रक्शन गुम्बा सेंगबत सागतपा जगानि हेलकपनिना माना कांगसिना यामना लैबा नुंगाइबा मागी मरुंग कोकफम जगासि याम मरांग काइना लैरकपा गुम्बा अदगिदि अखोइगी सॉलिड वेस्ट गुम्बा लोइसन खोमजनबगी खुदोंग चाबसु वालकपा मफमदा डेंगीसिना मरुम हे कोकसलकपा अदुगा अखोइगी मरुओइना कांग मखल असिना अखोइ मणिपुरदा डेंगी संतोइबे एडिस इजिप्साइ हाइबा कांग असि अखोइगी मणिपुरदा कन्ना लैरकपना मरम ओइदना डेंगीसि मरुओइना हौजे अखोइ अर्बान एरियादा याम कन्ना थेंगनबा अमा अदो याम कन्ना थेंगनरे हाइरिबसि हौजे अखोइ मणिपुरदा अखोइना थेंगनरिबा डेंगीगी मसिंगसि 138 हाइरिबसि जनवरी दगिना अगस्त की तांग 35 फाउबदा अखोइ 138 थेंगनरे मसिगी मनुंगदा इम्फाल वेस्टना 97 केस लै अदुगा इम्फाल ईस्टना 21 केस बिशेमपुरदना 13 केस अदुगा थौबालदना 12 केस हाइरिबसि अदुगा लेमौरिबा डिस्ट्रिक्ट सिंगसिदि केस अमा लैबा अनि लैबा मरी लैबा अदुगा अयाम्बा चिंगी डिस्ट्रिक्ट तरुक्तदि अखोइ ngasi फाउबदा केस अमत्ता थेंगनद्रि अदुगा डेंगीसिना यामना संतोकपसि फिबम मतम खरा लैये मसिबु अखोइना अनाबगी लोंदा करी हाइगेदा करी अनाबा अमा संतोरके हाइरगदि अनाबदु संतोरइबा महिक अदुगा अनाबदु कनादा संतोकदबनो हाइबा अखोइगी दा हाइरगना मोइसि करी कौगे हाइरबदा टाइम प्लेस पर्सन हाइ डिजीज अमगी ट्राइड डिजीज दा लैदिसे टाइम हाइरदि अनाबसि मतम करमबदा संतोई अदुगा प्लेसना कराई अदुगा पर्सन हाइबसिमा अदै सिनतबदना अमा अखोइना एजेंट होस्ट environment haina amasu lejaba agent host environment haibasidana dengue ji karam agent na cheng chantui adu host na kana no environment na karam jaga da tawri no haiba ama oiba aduna aikoina yengbada agent di dengue sandui ba agency virus ni maji albovitus haiba virus ama na sandokpani haiba virus asina dengue anaba sandokpa अदुबो मागी होस्ट ना कना ओइगे हाइबदा मस्किटो जी टाइप मखलमा एडिस इजिप्साइ हाइबा कांग मखलसी गी अमोम जिना संतोक्तोइनी अदुगा माना अनाबगी जगा अनाबगी कुदोंग थिबा थेंगनदौरिसिना मिओइबदा अदुना होस्ट अदि अखोइना कांगा ह्यूमन बीइंग हाइना लै अदुगा एनवायरनमेंट दना ngसाइगी अना सुमथक्ता पंजख्रिबा फिबम सिंगदु आइदि मी यामना चिनबा इसिंग तुंगबा जगा याम लैबा अमोरकाई मफम जाना लोइसंदबा गुम्बा हाइबा जिंगजी हाइरिबा एनवायरनमेंट जी मगा लैरबा मतमदनी हाइरिबा कंडीशन अहुम जी गी मनुंगदा अमा थिंगजनखिबदा संतोपगी चांगजे हंददोइनी हाइबदि कांगजी लैत्रबा अमा अखोइ नारोइदोरिनी अदगी कांग मरुम लैजरगसु अखोइना मी अखोइ इसादा चिहंद्रगदि अखोइसी अमुक डेंगीसिना नारोइदोरिनी
ꯑꯗꯒꯤ ꯑꯃꯨꯛ ꯀꯥꯡꯁꯤ ꯂꯩꯔꯕ ꯃꯤꯗꯁꯨ ꯀꯥꯡ ꯄꯪꯆꯤꯛ ꯆꯤꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯚꯥꯏꯔꯁꯁꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯅꯥꯔꯣꯏꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯦꯡꯒꯤꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯗꯦꯡꯒꯤꯅ ꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯤ ꯂꯥꯌꯦꯡꯕꯅ ꯀꯃꯥꯏꯅ ꯂꯥꯌꯦꯡꯏ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯗꯦꯡꯒꯤꯁꯤꯅ ꯅꯥꯕꯁꯤ ꯆꯨꯝꯅꯒꯤ ꯃꯌꯥꯝꯅ ꯅꯥꯅꯔꯤꯕ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯁ꯭ꯇꯥꯏꯜꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤ ꯂꯥꯏꯍꯧ ꯇꯧꯒꯅꯤ ꯀꯣꯛ ꯆꯤꯛꯀꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯆꯤꯛꯄꯁꯤꯗ ꯃꯌꯥꯝꯗ ꯇꯧꯗꯕ ꯑꯃ ꯗꯦꯡꯒꯤꯁꯤꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯅꯨꯡꯁꯤꯗ ꯀꯟꯅ ꯆꯤꯛꯄ ꯍꯥꯏꯔꯤꯕꯁꯤ ꯂꯣꯛ ꯂꯥꯏꯍꯧꯗꯗꯤ ꯇꯧꯔꯣꯏꯗꯣꯏꯅꯤ ꯗꯦꯡꯒꯤꯅ ꯅꯥꯕꯗꯗꯤ ꯃꯤꯠ ꯃꯅꯨꯡ ꯀꯟꯅ ꯆꯤꯛꯑꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯑꯃꯅ ꯇꯥꯡ ꯆꯤꯛꯄ ꯑꯃ ꯌꯥꯎꯁꯜꯂꯛꯑꯅꯤ ꯑꯗꯨꯒ ꯃꯁꯥ ꯕꯣꯗꯤꯁꯤꯡꯁꯤꯃ ꯂꯣꯏꯅ ꯑꯩꯈꯣꯏ ꯆꯤꯛꯄ ꯁꯥꯕ ꯑꯁꯤꯗꯤ ꯂꯣꯛ ꯂꯥꯏꯍꯧꯗꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯝꯇꯣꯝꯁꯤꯅ ꯑꯩꯈꯣꯏꯅ ꯗꯦꯡꯒꯤ ꯐꯤꯚꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯤ ꯅꯠꯇꯕ ꯑꯃ ꯗꯦꯡꯒꯤ ꯍꯦꯃꯣꯔꯦꯖꯤꯛ ꯐꯤꯚꯔ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯍꯧ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯒ ꯇꯥꯡ ꯅꯥꯕ ꯍꯥꯏꯔꯤꯕ ꯁꯤꯝꯇꯣꯝ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯅꯤ ꯎꯟꯁꯥꯗ ꯑꯉꯥꯡꯕ ꯃꯆꯦꯠ ꯂꯩꯕ ꯍꯥꯏꯕꯗꯤ ꯎꯟꯁꯥꯒꯤ ꯃꯈꯥꯗ ꯏ ꯊꯣꯡꯕꯒꯤ ꯁꯤꯝꯇꯣꯝ ꯗꯧꯅ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯅꯥꯇꯣꯟꯗ ꯑꯗꯩꯗꯤ ꯌꯥꯔꯤꯗ ꯏ ꯊꯣꯛꯂꯛꯄ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯃꯣꯔꯦꯖꯤꯛ ꯍꯥꯏꯔꯤꯁꯤꯅ ꯁꯤꯗꯩ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯏ ꯑꯣꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯤꯃꯥꯇꯦꯃꯦꯁꯤꯁ ꯍꯥꯏ ꯑꯗꯩ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯃꯨꯁꯨꯛ ꯃꯨꯔꯒ ꯌꯥꯎꯕ ꯃꯦꯂꯤꯅꯥ ꯍꯥꯏꯕ ꯁꯤ ꯌꯥꯎꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯗꯦꯡꯒꯤ ꯍꯦꯃꯣꯔꯦꯖꯤꯛ ꯐꯤꯚꯔ ꯍꯥꯏ ꯑꯗꯩ ꯁꯤ ꯅꯠꯇꯕ ꯑꯃꯗꯅ ꯗꯦꯡꯒꯤ ꯁꯣꯛ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯅ ꯑꯃꯒ ꯑꯃꯨꯛ ꯂꯩ ꯗꯦꯡꯒꯤ ꯁꯣꯛ ꯁꯤꯟꯗ꯭ꯔꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁꯤꯝꯇꯣꯝꯁꯤꯗꯒꯤ ꯊꯩꯗꯣꯔꯛꯑꯕꯗ ꯃꯤꯁꯤ ꯃꯁꯥꯁꯤ ꯄꯥꯏꯕꯗ ꯏꯪ ꯂꯥꯎꯔꯒ ꯍꯨꯃꯥꯡ ꯅꯞ ꯂꯥꯎꯅ ꯊꯣꯛꯄ ꯑꯗꯨꯒ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯒ꯭ꯌꯥꯟ ꯃꯇꯦꯛ ꯃꯥꯡꯈ꯭ꯔꯅꯤ ꯃꯥꯒꯤ ꯃꯤꯍꯨꯟꯁꯤ ꯌꯥꯝꯅ ꯄꯤꯛꯅ ꯍꯨꯜꯂꯅꯤ BP ꯅꯦꯝꯊꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯒ꯭ꯌꯥꯟꯒ ꯃꯥꯡꯁꯤꯜꯂꯕꯅꯤna ꯁꯤꯒꯤ ꯗꯦꯡꯒꯤ ꯁꯣꯛ ꯁꯤꯟꯗ꯭ꯔꯣꯝꯒ ꯑꯣꯏꯔꯛꯑꯒꯗꯤ ꯃꯤꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯁ꯭ꯇꯦꯖꯗ ꯆꯪꯁꯤꯜꯂꯛꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯃ ꯈꯪꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯈꯤꯇꯪ ꯗꯦꯡꯒꯤꯅꯤ ꯆꯤꯡꯅꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯥꯛꯇꯔ ꯑꯃ ꯇꯥꯟꯅꯕꯤꯔꯒ ꯂꯥꯌꯦꯡꯊꯣꯛꯄꯤꯔꯕ ꯑꯗꯨꯒ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯦꯡꯒꯤꯁꯤ ꯃꯥꯒꯤ ꯂꯥꯏꯑꯣꯡ ꯊꯤꯗꯣꯛꯄꯁꯤ ꯃꯤ ꯑꯃ ꯂꯥꯏꯍꯧ ꯇꯧꯋꯦꯅ ꯂꯥꯛꯑꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯂꯦꯕꯣꯔꯦꯇꯔꯤꯗ ꯅꯠꯇ꯭ꯔꯒ ꯗꯥꯛꯇꯔꯅ ꯗꯦꯡꯒꯤ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯦ ꯀꯔꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯕꯩ 3 ꯁꯤꯖꯤꯟꯅꯖꯔꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯄꯥꯝꯕꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ RDT ꯃꯣꯏꯗꯤ ꯔꯦꯄꯤꯗ ꯗꯥꯏꯒꯅꯣꯁꯇꯤꯛ ꯍꯥꯏꯌꯦ ꯋꯤꯗꯤꯟ 15 to 20 minutes ꯃꯥꯒꯤ ꯔꯤꯖꯜꯠꯁꯤ ꯈꯪꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯇꯦꯁꯁꯤ ꯇꯧꯔꯒ ꯃꯥꯁꯤ ꯅꯦꯒꯦꯇꯤቭꯅꯤ ꯄꯣꯖꯤꯇꯤꯚꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯏꯅꯤ RDT ꯇꯧꯕꯗꯕꯨ RDT ꯍꯥꯏꯕ ꯑꯅꯥꯕꯁꯤ ꯃꯥꯁꯤ ꯗꯦꯡꯒꯤ ꯈꯛꯇꯪ ꯃꯥꯅ ꯗꯤꯇꯦꯛ ꯇꯧꯗꯕ ꯃꯥꯅ ꯇꯧꯗꯣꯏꯁꯤ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯀꯂꯥ ꯑꯖꯥꯔꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯆꯤꯀꯟꯒꯨꯅꯤꯌꯥ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯃꯁꯨ RDTꯁꯤꯅ ꯗꯤꯇꯦꯛ ꯇꯧꯕꯅꯤꯅ ꯉꯁꯥꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏꯅ ꯗꯦꯡꯒꯤ ꯑꯣꯏꯔꯝꯃꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯇꯧꯕꯗꯕꯨ ꯃꯥ ꯃꯁꯥꯗ ꯚꯥꯏꯔꯁꯀꯤ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ RDT ꯇꯦꯁꯇꯤꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯝꯐꯥꯔꯃꯦꯟꯇꯔꯤ ꯇꯦꯁ ꯍꯥꯏꯅ ꯑꯃ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯀꯝꯐꯥꯔꯃꯦꯟꯇꯔꯤ ꯇꯦꯁ ꯑꯁꯤꯗꯤ NS1 ELISA ꯍꯥꯏꯕ ꯑꯃꯒ MAX ELISA ꯍꯥꯏꯕ ꯑꯃꯒ ꯇꯦꯁ ꯃꯈꯜ ꯑꯅꯤ ꯑꯁꯤꯅꯤ ꯇꯦꯁ ꯃꯈꯜ ꯑꯅꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯇꯔ ꯑꯅꯤ ꯈꯛꯇꯅꯤ ꯔꯤꯝꯁꯇ ꯑꯃꯒ ꯖꯦꯅꯤꯝꯁꯇ ꯑꯃꯒ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯅꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯕꯨ ꯁꯦꯟꯇꯤꯅꯦꯜ ꯁꯔꯚꯤꯂꯦꯟꯁ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕ ꯑꯗꯨꯅ ꯃꯣꯏꯗ ꯇꯦꯁ ꯇꯧꯕꯒꯤ ꯀꯤꯠꯁꯤꯁꯨ ꯒꯣꯔꯃꯦꯟꯅ ꯁꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ MAX ELISAꯒꯤ ꯄꯣꯠꯁꯤꯁꯨ ꯄꯨꯅꯦꯗꯒꯤ ꯗꯥꯏꯔꯦꯛ ꯊꯥꯔꯛꯇꯣꯏꯅꯤ ꯑꯗꯨ ꯃꯣꯏꯁꯦ ꯀꯝꯐꯥꯔꯃꯦꯟꯇꯔꯤ ꯇꯦꯁ ꯀꯧꯏ ꯑꯗꯨꯅ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯆꯪꯕꯁꯤ ꯑꯩ ꯗꯦꯡꯒꯤ ꯑꯃ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯇꯦꯁ ꯑꯃꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯪꯉꯨꯕꯗꯁꯨ ꯃꯥꯒꯤ ꯔꯨꯜ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯇꯧꯔꯛꯎ ꯌꯥꯗꯕ ꯑꯃ ꯑꯣꯏꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯗꯦꯡꯒꯤ ꯁꯁꯄꯦꯛꯇꯦꯠ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ RDT ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯄꯦꯁꯦꯟꯗꯨ ꯗꯥꯛꯇꯔ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯥꯕꯒꯤ ꯁꯤꯝꯇꯣꯝ ꯏꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ 2 to 3 ml ꯁꯤ ꯏꯁꯤ ꯆꯤꯡꯕꯤꯔꯒ ꯃꯥꯒꯤ ꯏ ꯍꯥꯞꯐꯝ ꯀꯟꯇꯦꯅꯔꯗꯨꯗ ꯍꯥꯞꯄꯤꯔꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯕꯤꯔꯛꯀꯗꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯆꯥꯟꯗꯦꯜꯒꯨꯝꯕ ꯁꯦꯅꯥꯄꯇꯤꯒꯨꯝꯕ ꯑꯔꯥꯞꯄꯗꯗꯤ ꯊꯨꯅ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯚꯥꯏꯜꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯅꯕ ꯚꯦꯛꯁꯤꯟ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯦꯗꯤꯌꯝ ꯑꯃꯗ 2 to 8 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯦꯝꯄꯜꯁꯤ ꯊꯥꯕꯤꯔꯒ ꯑꯩꯈꯣꯏ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯖꯦꯅꯤꯝꯁꯀꯤ ꯉꯁꯥꯏꯒꯤ BRDL ꯍꯥꯏꯕ ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯁꯤꯗꯒꯤ ꯃꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯃꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯤꯖꯜꯇꯨꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯥꯔꯛꯑꯅꯤ
ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯄꯣꯖꯤꯇꯤꯚ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯧꯈꯠꯀꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯆꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯔꯕꯤꯁꯥꯏꯠ ꯇꯧꯔꯅꯤ ꯂꯥꯔꯕꯤꯁꯥꯏꯠ ꯍꯥꯏꯕꯁꯤ ꯀꯥꯡ ꯃꯔꯨꯝ ꯊꯤꯗꯣꯛꯑꯒ ꯍꯥꯠꯇꯣꯛꯄꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯂꯥꯔꯕꯤꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁꯇꯦꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯥꯔꯚꯥ ꯁꯔꯚꯦꯅ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯇꯤꯝ ꯑꯃ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯗ ꯊꯥꯖꯤꯜꯂꯅꯤ ꯃꯥꯅ ꯁꯔꯚꯦ ꯇꯧꯔꯅꯤ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯐꯝ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯤ ꯃꯥꯅ ꯊꯤꯔꯅꯤ ꯊꯤꯔꯒ ꯀꯥꯡ ꯃꯔꯨꯝ ꯂꯩꯔꯝꯕꯒꯁꯨ ꯍꯥꯠꯅꯕ ꯑꯩꯈꯣꯏ ꯃꯁꯥꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯍꯥꯠꯇꯣꯛꯄ ꯌꯥꯕ ꯆꯥꯏꯁꯟꯕ ꯌꯥꯕ ꯆꯥꯏꯁꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯇꯅꯕ ꯂꯩ ꯃꯐꯝꯁꯤꯡꯗꯨ ꯀꯣꯛꯀꯟꯕ ꯃꯐꯝꯁꯤꯡꯗꯨ ꯀꯃꯥꯏꯅ ꯀ꯭ꯂꯤꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯅꯤ ꯁꯤꯃꯅ ꯀꯦꯃꯤꯀꯦꯜꯅ ꯂꯥꯔꯚꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯅ ꯑꯃꯒ ꯂꯩꯖꯩ ꯁꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗ ꯉꯥ ꯃꯆꯥꯁꯤ ꯂꯩꯖꯩ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀꯟꯇ꯭ꯔꯣꯜꯁꯤ ꯒꯝꯕꯨꯆꯤꯌꯥ ꯐꯤꯁ ꯍꯥꯏꯗꯅ ꯉꯥ ꯀꯥꯡꯅ ꯃꯔꯨꯝ ꯀꯣꯛꯄ ꯏꯁꯤꯡ ꯇꯨꯡꯕ ꯖꯒꯥꯗ ꯀꯥꯡ ꯃꯆꯥ ꯈꯔ ꯊꯥꯗꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯉꯥꯁꯤꯅ ꯃꯔꯨꯝꯁꯤ ꯆꯥꯊꯣꯛꯈꯤꯗꯅ ꯃꯥꯁꯤ ꯃꯄꯤ ꯑꯣꯜꯍꯜꯂꯣꯏꯗꯧꯔꯤꯅꯤ ꯁꯤꯃ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯇ꯭ꯔꯣꯜꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯥꯔꯚꯥ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯇ꯭ꯔꯣꯜꯁꯤꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇꯅ ꯇꯧꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯔ ꯌꯥꯎꯁꯟꯕꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯝꯃꯤꯕ ꯑꯦꯗꯚꯥꯏꯁ ꯏꯁꯤꯡ ꯇꯨꯡꯍꯟꯕꯤꯒꯅꯨ ꯃꯅꯤꯡ ꯃꯌꯥꯗ ꯇꯌꯥꯔꯒꯨꯝꯕ ꯊꯝꯕꯤꯗꯅꯕ ꯂꯩꯔꯒꯁꯨ ꯍꯨꯠꯇꯣꯛꯄꯤꯔꯒ ꯏꯁꯤꯡ ꯇꯨꯡꯗꯅꯕ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯒꯝꯂꯥꯒꯨꯝꯕ ꯏꯁꯤꯡ ꯇꯨꯡꯍꯟꯕ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯌꯥꯔꯤꯉꯩ ꯏꯁꯤꯡꯁꯤ ꯇꯨꯡꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯄꯤꯔꯝꯕ ꯑꯦꯗꯚꯥꯏꯁꯁꯤ ꯇꯧꯒꯗꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯧꯕꯤꯒꯗꯕꯅꯤ나 ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯁꯣꯖꯣꯛꯁꯨ ꯗꯔꯀꯥꯔ ꯌꯥꯝ ꯀꯟꯅ ꯑꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯥꯔꯚꯥ ꯀꯟꯇ꯭ꯔꯣꯜꯗ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯤ ꯃꯊꯪꯗ ꯂꯥꯔꯚꯥ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯦꯗꯜ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯗꯅ ꯀꯥꯡꯁꯤ ꯃꯄꯤ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯃꯥꯅ ꯆꯤꯛꯇꯧꯔꯤꯕꯅꯤꯅ ꯃꯄꯤꯁꯤ ꯍꯥꯠꯇ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯦꯗꯜ ꯀꯟꯇ꯭ꯔꯣꯜꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯈꯠꯆꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯔꯦꯁꯤꯗꯨꯋꯦꯜ ꯁ꯭ꯄ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯎꯁꯨꯈꯤꯗ꯭ꯔꯦ ꯃꯃꯥꯡꯉꯩꯗ ꯐꯛꯂꯥꯡꯗꯒ ꯑꯩꯈꯣꯏꯅ ꯀꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯤ ꯍꯥꯏꯗꯅ ꯑꯉꯧꯕ ꯆꯥꯏꯁꯟꯗꯅ ꯍꯤꯗꯥꯛ ꯀꯦꯃꯤꯀꯦꯜ ꯆꯥꯏꯁꯜꯂꯒ ꯃꯗꯨꯗ ꯀꯥꯡꯗꯨꯅ ꯇꯣꯡꯉꯒ ꯁꯤꯕ ꯑꯗꯨꯅ ꯃꯄꯤꯁꯤꯡꯗꯣ ꯇꯣꯡꯉ ꯁꯤꯗꯣꯏꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯔꯦꯁꯤꯗꯨꯋꯦꯜ ꯁ꯭ꯄ꯭ꯔꯦꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯊꯤꯡꯕ ꯑꯣꯏꯈꯤꯕꯅꯤꯅ ꯁꯤꯒꯤ ꯔꯦꯁꯤꯗꯨꯋꯦꯜ ꯁ꯭ꯄ꯭ꯔꯦ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯁ꯭ꯄꯦꯁ ꯁ꯭ꯄ꯭ꯔꯦ ꯀꯧꯏ ꯃꯌꯥꯝꯅ ꯃꯩꯈꯨ ꯀꯥꯝꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯤ ꯃꯩꯈꯨ ꯀꯥꯝꯊꯣꯛꯄꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤꯃ ꯑꯩꯈꯣꯏ ꯃꯄꯤ ꯍꯥꯠꯇꯣꯛꯄ ꯁꯤ ꯇꯧꯒꯗꯕ ꯃꯐꯝꯁꯤ ꯃꯔꯨꯑꯣꯏꯅ ꯑꯈꯟꯅꯕ ꯖꯒꯥꯅꯤ ꯍꯦꯛꯇ ꯑꯩꯒꯤ ꯖꯒꯥꯗ ꯀꯥꯡ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯥꯞꯄꯁꯨ ꯌꯥꯗꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯀꯥꯡ ꯑꯗꯨꯒ ꯀꯥꯡꯗꯨꯒꯤ ꯏꯖꯤꯞꯁꯥꯏ ꯍꯥꯏꯔꯤꯕ ꯀꯥꯡꯁꯤꯒꯤ ꯃꯔꯨꯝꯁꯨ ꯊꯦꯡꯅꯔꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯃꯄꯤꯁꯤ ꯍꯥꯠꯇ ꯌꯥꯗꯕꯅꯤꯅ ꯃꯩꯈꯨꯁꯤ ꯀꯥꯝꯊꯣꯛꯇꯣꯏꯅꯤ ꯃꯩꯈꯨꯁꯤ ꯀꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯍꯖꯥꯔꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯤꯔꯣꯟꯕꯤꯒꯨꯝꯕꯗ ꯑꯗꯩ ꯑꯉꯥꯡ ꯃꯆꯥ ꯁꯣꯔ ꯍꯣꯟꯕꯗ ꯈꯔ ꯕꯦꯔꯥ ꯑꯣꯏꯒꯗꯕ ꯑꯣꯏꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯀꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄꯝꯗꯥꯏꯗ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯥꯡ ꯍꯤꯗꯥꯛꯁꯦ ꯀꯥꯞꯆꯗꯣꯏꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯦꯗꯜ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯅ ꯖꯦꯅꯦꯇꯤꯛ ꯍꯥꯏꯗꯅ ꯖꯦꯅꯦꯇꯤꯛ ꯃꯦꯀꯥꯅꯤꯖꯝ ꯑꯃꯁꯨ ꯂꯩ ꯃꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯄꯤꯁꯤ ꯃꯔꯨꯝ ꯀꯣꯛꯍꯟꯗꯅꯕ ꯁꯤꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯃꯦꯊꯗ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯈꯨꯠ ꯁꯥ ꯆꯪꯕ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯖꯦꯅꯦꯇꯤꯛ ꯃꯦꯀꯥꯅꯤꯖꯝꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯖꯗ꯭ꯔꯤ ꯁꯤꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯃꯄꯤꯁꯨ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯀꯣꯟ ꯀꯣꯟꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯦꯋꯥꯔꯅꯦꯁꯁꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯥꯡꯁꯤ ꯃꯔꯨꯝ ꯄꯨꯕ ꯀꯥꯡ ꯆꯦꯟꯕ ꯃꯔꯨꯝ ꯂꯩꯖꯁꯅꯨ ꯃꯍꯤꯛ ꯆꯦꯟꯕ ꯀꯥꯡ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗ ꯀꯥꯡ ꯆꯤꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯥꯡ ꯆꯤꯛꯇꯅꯕ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯂꯧꯈꯠꯄꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯏꯖꯤꯞꯁꯥꯏ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯁꯤ ꯃꯥꯅ ꯆꯤꯛꯇꯣꯏꯁꯤ ꯑꯍꯤꯡꯗ ꯆꯤꯛꯑꯔꯣꯏ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯉꯩꯗ ꯆꯤꯛꯑꯔꯣꯏꯗꯕꯅꯤ ꯃꯥꯅ ꯆꯤꯛꯇꯣꯏꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯆꯤꯛꯇꯣꯏꯅꯤꯅ ꯁꯤꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯂꯤꯠꯄꯤꯕ ꯌꯥꯔꯤꯉꯩ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯗꯕ ꯀꯔꯤꯒꯨꯝꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯍꯥꯏꯁꯤ ꯁꯨꯝ ꯂꯤꯠꯂꯒ ꯂꯩꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇꯒ ꯐꯪꯉꯤꯕ ꯀꯥꯡꯒꯤ ꯆꯤꯛꯇꯅꯕ ꯃꯣꯂꯣꯝ ꯑꯣꯗꯣꯃꯣꯁꯀ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯈꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕꯤꯔꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯌꯨꯝꯗꯅ
ꯃꯣꯁꯀꯤꯇꯣ ꯔꯤꯄꯦꯂꯦꯟ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯒꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯃ ꯈꯔ ꯁꯤꯖꯤꯟꯅꯕꯤꯔꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯥꯡ ꯆꯤꯛꯇꯅꯕ ꯇꯧꯔꯕ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯑꯅꯥꯕ ꯑꯃ ꯂꯩꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯂꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯥꯗꯨ ꯚꯥꯏꯔꯦꯃꯤꯌꯥ ꯁ꯭ꯇꯦꯖ ꯍꯥꯏꯗꯅ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯔꯤꯉꯩꯗꯗꯤ ꯃꯉꯣꯟꯗ ꯀꯥꯡꯅ ꯆꯤꯛꯑꯒ ꯑꯦꯗꯤꯁꯁꯤꯅ ꯆꯤꯛꯑꯒ ꯃꯉꯣꯟꯗꯒꯤ ꯃꯍꯤꯛꯁꯤ ꯑꯃ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕꯅꯤꯅ ꯂꯥꯏꯍꯧ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯑꯅꯥꯕꯁꯤ ꯌꯥꯔꯤꯕꯃꯈꯩ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯂꯩꯍꯟꯕꯤꯕ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ प्रꯖꯥꯁꯤꯡꯅ ꯂꯧꯈꯠꯄꯤꯌꯣꯅ ꯍꯥꯏꯖꯔꯤ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯃꯉꯣꯟꯗ ꯀꯥꯡ ꯆꯤꯛꯇ꯭ꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯀꯥꯡꯅ ꯃꯍꯤꯛꯁꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯑꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯅꯥꯔꯛꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯣ ꯑꯅꯥꯕꯁꯤ ꯑꯅꯥꯕ ꯑꯃꯒ ꯗꯥꯏꯔꯦꯛ ꯂꯧꯗꯕꯅꯤꯅ ꯅꯥꯔꯤꯕ ꯃꯤꯗꯨ ꯃꯅꯥꯛꯇ ꯑꯩꯅ ꯆꯪꯁꯤꯟꯗꯅ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯥꯡꯅ ꯆꯤꯛꯍꯟꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯤ ꯇꯥꯗ꯭ꯔꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕ ꯁꯤꯃ ꯂꯩꯖꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯀꯥꯅꯤꯖꯝꯁꯤ ꯂꯩꯈ꯭ꯔꯦ ꯂꯥꯏꯑꯣꯡꯁꯨ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯡꯒꯤꯁꯤꯅ ꯅꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯤꯇꯪ ꯄꯟꯖꯅꯤꯡꯕꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯚꯥꯏꯔꯦꯜ ꯗꯤꯖꯤꯖ ꯑꯃꯅꯤ ꯑꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤ나 ꯗꯦꯡꯒꯤꯅ ꯅꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ नारे खंगबा पॉजिटिव होरबा मा लाइहौ तौदोरबनी लाइहौसी अखोइना कंट्रोल तौनबा अखोइ अयाम्बा मतमदा अखोइ पैरासिटामोल सिमा मागी बॉडी वेट की मतुइना एज की मतुइना पैरासिटामोल सिमा चाबी तारे सिना डेंगी की हिदाक हाइरगदि पैरासिटामोल सि ओइदुइन पैरासिटामोल नतबा ब्रुफेन गुम्बा अदुगा सेलिसाइलिक एसिड गुम्बा हिदाक सिमा यारिङै चाबी रोइदबनी कइगिनो हाइरगदि मोइसि इ थोकपदा मतेंग यामना पांगबु ओइबनिना पैरासिटामोल खक्तंग चाबीरबा अदुगा माजी मही मनाई मरांग कायना थाबा अदुगा यारिङै पोथारगा लैबा अदुगा टेम्परेचर सि यामना वांगगदि मंगोंदा कोल्ड स्पॉन्जिंग हाइदना अखोगी लाइबक्ता फी इसिंग अइंगबा लुपगा नपीबा असाबा लोकथोकपीबा हाइबा सिगी मेकानिजम सिमा तौबीरबा अदुगा ngसाइगी हेमोरेजिक कुंबा नाटोंदे इ थोकपा यारी याखोंग इ थोकपा हेमोरेजिक ओइरगदि हौजिक्ति डेंगी कंट्रोल तौनबसि मरोइना हॉस्पिटल याम मतिक चाना वेल इक्विप हॉस्पिटल चटपीरगा माजी करी तौरगा हेना फगनी हाबा मधुदा लंबा एक्सपर्ट डॉक्टर सिंगदुना येंगा दुम लायंगनी मा इ कापा दरकार लेब्रा प्लाज्मा ट्रांसफ्यूजन दरकार लेब्रा हाइबना सिंगबदु हॉस्पिटल की डॉक्टर सिंगदुना लौखत पिरकपा एडवाइस तुम तौबिरबा करिगिनो अखोइना सि तौरिसि हाइगदि ngसागी भाइरस सि मथंदा सिगदबनिना माने सिद्रङि मनुंदा अखोगी ह्यूमन बीइंग सि लाइफ सि हिंगागा थमोरगा भाइरस सिबा ngaइदुइनेबा अदुना मरक्सिदा माजी ऑक्सीजन ट्रांसफ्यूजन दरकार ऑक्सीजन इन सप्लाई तौब दरकार लापसु हाइबसिदि हॉस्पिटल दा नतदि फंगदबनिना डेंगीना नारे हाइबा अदुगा खितंग अइंगोंदा सिगुंबा साइन सिम्टोम यावे हाइगदि यारिङै हॉस्पिटल दा चटपियो हाइबसिनेबा अइना निंजिंजनिंबा अदुगा अरोइबदा अइना निंजिंजनिंबा अमना हाइरिबा मयामसि लैरगसु अखोइना डेंगीगी ngसाइगी ट्रांसमिशन सीजन जी मरुइना रेनी सीजन मॉनसून सीजन हाइबसि जुलाई टू नवेंबर हाइबनिना अखोइ लाकदबा थादि अयाम्बा यामना वाली मागी ट्रांसमिशन स्टेज ओइरकदबा था वालिबनिना मतमसिदा अखोइ प्रजाजिंगदा अइना मरुइना तौहनजनिंबसि ngसाइगी हाइरिबा डेंगी की कांगसिना मरुंग कोकफम हैनबा जगह डेंगी की कांगसे अमोरा काय मफमदा मरुंग कोकते मसि मतंग अखोइ प्रजाजिंगी नॉलेज ओइबियो खोंबानदा अमोटपा मफमदा मरुंग कोकतबनिना अखोइना मदुदा यामना फोकस तौरबै दरकार सु ओइद्रे डेंगीना मरम कोकतोइसिदि ngसाइगी अनेसु पंजागिबा इमुंग मनुंगदा लैबा इसिंग अरुबा थंबा अदगी फ्रिज की मनिंगदा थोलपा इसिंग अरुबा अदुगा अखोइ गमलादा इसिंग हापगा थंबा लैसु थाबदा इसिंग याउरिबा अदुगा मनिंग मयादा येनाखादा अखोइगी सिजिनदरबा कोनलिक अकाइबदा इसिंग तुंगजलगा नोंगी इसिंग तुंगजलगा लैबा अदुगा तयारगुंबा अमनबा तयार इसिंग तुंगजनबा डिस्पो हुंतोकपदा हुंतोगा लैबदा इसिंग तुंगजनबा अदु हिंगोनगुंबदा येंदेमगुंबा करिंगो कारक्ता नोंग चुमदगी इसिंग तुंगजनबा अदगी संबनगुंबा खाबीरगना संबनगीदा अखोइ वा मतोन वाना संबन खाबदा मतोन अकक्पदा इसिंग खरा तुंगगा लैबा हाइबा सिगुंबसिदा डेंगी की कांगसिना मरुंग कोकपा ओइबनिना हाइबा सिंगजे अखोइ प्रजा जिंगना मसी आइगी जगादा लैत्रगदी डेंगी की कांगसिना मरुंग कोइदोरिनी मरुंग कोकत्रगदी अइंगोंदा कांगसिना ची ओइदोरिनी हाइबसिगी नॉलेज दा
imung manunggi fridge sima yam toini ising sengdokpiu imungda ising thamba matamda makhum chena khumjanbiu aduga gamla gumba kari gumba ki ising simana yariba makai akoina hafta amada dry day haidana nomadi observe tawbiraga ising je amu haidokpiba hanba ising amu hapjanbiba amanbatu kuina tunghala thamdana sibu akoina dry day haina khangni sigumba amaga tawbiraba aduga isada personal protection akoina lokhat haningba kangna chiktanabaki mechanism mayam dumaga lokhat piragadi dengue haiba anabasi ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯆꯔꯤꯕ ꯄꯥꯝꯕꯩ ꯃꯌꯥꯝꯁꯤꯒ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯂꯤꯕ ꯄꯥꯝꯕꯩ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯗꯦꯡꯒꯤꯁꯤ ꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏ ꯗꯦꯡꯒꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ꯭ꯔꯤ ꯗꯦꯡꯒꯤꯒꯤ ꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ 503 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯗ 4 ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯦꯡꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯁꯤ 164 ꯊꯦꯡꯅꯕꯁꯤꯗ ꯉꯁꯤ ꯐꯥꯎꯕꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯑꯃꯠꯇ ꯊꯦꯡꯅꯖꯗꯦ ꯃꯗꯨ ꯑꯩꯈꯣꯏ ꯈꯕꯔꯗ ꯀꯔꯤꯗꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅꯁꯨ ꯃꯔꯛꯇ ꯄꯟꯖꯈꯤꯕꯗꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯒꯤ ꯗꯦꯡꯒꯤꯁꯤ ꯀꯔꯤꯅ ꯀꯅꯥꯅ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜꯁꯦ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯇꯁꯦꯡꯅ ꯃꯥꯅ ꯗꯦꯡꯒꯤ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯐꯤꯆꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯦ ꯗꯦꯡꯒꯤꯅ ꯁꯤꯗꯣꯏꯁꯤ ꯍꯦꯃꯣꯔꯦꯖꯤꯛ ꯅꯠꯇ꯭ꯔꯒ ꯁꯣꯛ ꯁꯤꯟꯗ꯭ꯔꯣꯝꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯦꯡꯒꯤꯒꯤ RDTꯅ ꯇꯦꯁ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯉꯁꯥꯏꯒꯤ NS1 ꯏꯂꯥꯏꯖꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯦꯛꯁꯏꯂꯥꯏꯖꯥꯅ ꯇꯦꯁ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯇꯧꯕ ꯔꯤꯄꯣꯔꯠ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯗꯦꯡꯒꯤꯒꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯉꯁꯤ ꯅꯣꯡꯃꯗꯒ ꯅꯤꯅꯤꯗꯒ ꯍꯦꯛ ꯁꯤ ꯍꯥꯏꯕꯁꯤꯒꯤ ꯔꯦꯀꯣꯔꯠꯇꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁ ꯃꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯣꯏꯅ ꯄꯦꯔꯦꯟꯁꯦ ꯍꯦꯗ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯁꯤꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁ ꯍꯥꯏꯅ ꯗꯥꯛꯇꯔ ꯑꯃ ꯂꯩꯒꯅꯤ ꯃꯥꯒꯤ ꯁꯕꯑꯣꯔꯗꯤꯅꯦꯠ ꯁ꯭ꯇꯥꯐ ꯇꯤꯝ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯅ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯅꯁꯨ ꯀꯟꯇ꯭ꯔꯣल ꯇꯧꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯀꯟꯇ꯭ꯔꯣल ꯇꯧꯖꯩ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯂꯥꯛꯆꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀ꯭ꯂꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯑꯦꯅꯤ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯇꯅ ꯐꯣꯒꯤꯡ ꯇꯧꯖꯒꯦ ꯑꯗꯨꯒ ꯐꯣꯒꯤꯡ ꯇꯧꯒꯦ ꯍꯤꯗꯥꯛ ꯄꯤꯌꯨ ꯂꯥꯔꯕꯤꯁꯥꯏꯠ ꯇꯧꯒꯦ ꯍꯤꯗꯥꯛ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯕ ꯐꯣꯒꯤꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯒꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯦ ꯑꯦꯋꯥꯔꯅꯦꯁꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯔꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯔꯕꯤꯁꯥꯏꯠꯀꯤ ꯇꯤꯝ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯝ ꯊꯥꯖꯟꯗꯅ ꯃꯥꯒꯤ ꯂꯥꯔꯚꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯔꯨꯝ ꯊꯤꯗꯅ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯁꯦꯀꯦꯟ ꯔꯥꯎꯟꯅꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯑꯗꯨꯒ ꯐꯣꯒꯤꯡ ꯐꯥꯔꯁ ꯔꯥꯎꯟ ꯑꯩꯈꯣꯏ ꯂꯣꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯕꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯐꯣꯒꯤꯡ ꯑꯃꯁꯨ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯑꯣꯔꯗꯔ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯒꯤꯡ ꯇꯧꯕ ꯍꯥꯏꯁꯤꯁꯨ ꯀꯟꯗꯤꯁꯟ ꯈꯔ ꯂꯩ ꯅꯣꯡ ꯆꯤꯡ ꯆꯨꯔꯒꯗꯤ ꯐꯣꯒꯤꯡꯁꯤ ꯇꯧꯕ ꯌꯥꯔꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯅ ꯋꯦꯗꯔꯁꯤꯅ ꯐꯦꯚꯣꯔꯦꯕꯜ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯄꯜꯁꯔꯤ ꯉꯁꯤꯃꯛꯁꯨ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯐꯣꯒꯤꯡ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯟꯇꯦꯛ ꯂꯩꯖꯔꯤ ꯃꯣꯏ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯈꯠꯅꯕ ꯃꯣꯏꯗ ꯃꯤ ꯄꯨꯜꯍꯟꯅꯕꯒꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯖꯔꯤ ꯃꯊꯪꯗ ꯁꯤꯒ ꯊꯪꯅꯕ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯂꯧꯈꯠꯅꯕ ꯂꯩꯔꯤ ꯑꯗꯣ ꯂꯣꯏꯅꯅ ꯍꯧꯖꯤꯛꯃꯛꯇꯤ ꯄꯣꯖꯤꯇꯤꯚꯇꯤ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯗꯦꯡꯒꯤꯁꯤ ꯅꯥꯔꯦ ꯍꯥꯏꯕꯗꯒꯤ ꯃꯁꯥꯗ ꯄꯦꯅꯤꯛ ꯑꯣꯏꯗꯅ ꯑꯇꯣꯞꯄ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯀꯌꯥꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯊꯪ ꯂꯧꯈꯠꯆꯔꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯑꯅꯥꯕ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯌꯥꯕ ꯐꯣꯒꯤꯡ ꯇꯧꯕ ꯌꯥꯕ ꯂꯥꯔꯕꯤꯁꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯪꯁꯤꯟꯖꯔꯛꯀꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨ ꯆꯪꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯂꯧꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯔꯤꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯥꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯇꯅ ꯑꯗꯨꯒ ꯂꯥꯔꯚꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯁꯤ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯥꯛꯆꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯥꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯄꯒꯤ ꯀꯥꯡꯈꯟ ꯀꯥꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯂꯩꯖꯩ ꯃꯁꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯒꯗꯕꯗꯨ ꯄꯜꯍꯧꯗ꯭ꯔꯦ ꯀꯥꯡ ꯍꯤꯗꯥꯛ ꯂꯧꯊꯣꯛꯄꯁꯤꯃꯁꯨ
ꯏꯁꯥ ꯏꯁꯥꯒꯤ ꯀꯥꯡꯒꯟꯁꯤꯡꯗꯨ ꯑꯩꯈꯣꯏ ꯂꯨꯞꯊꯣꯛꯄ ꯗꯔꯀꯥꯔ ꯂꯧꯊꯣꯛꯄ ꯄꯥꯝꯕꯁꯤꯡ ꯑꯩꯈꯣꯏꯅꯁꯨ ꯂꯨꯞꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯂꯨꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯀꯥꯡ ꯍꯤꯗꯥꯛꯁꯤ ꯂꯨꯞꯊꯣꯛꯑꯒꯗꯤ ꯀꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯀꯥꯡ ꯆꯤꯛꯄꯒꯤ ꯀꯩꯅꯣꯁꯤꯃꯁꯨ ꯍꯟꯊꯒꯗꯕꯅꯤꯅ ꯃꯁꯤꯃꯁꯨ ꯗꯦꯡꯒꯤ ꯂꯩꯅꯥ ꯉꯥꯛꯊꯣꯛꯄꯗ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯥꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯅꯕ ꯍꯤꯗꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯩ ꯇꯧꯕꯇꯕꯨ ꯀꯥꯡꯈꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤ나 ꯑꯩꯈꯣꯏ ꯖꯒꯥꯁꯤꯗ ꯀꯥꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯒ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯨꯞꯊꯣꯛꯅꯕ ꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯐꯣꯒꯤꯡ ꯇꯧꯕ ꯂꯥꯔꯕꯤꯁꯥꯏꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯗꯕ ꯃꯐꯝꯗ ꯌꯥꯝ ꯀꯟꯅ ꯇꯧꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯆꯪꯁꯤꯟꯖꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯕ ꯂꯩꯕ ꯀꯦꯁ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯀꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ Sky Hospital na